Mama Mapa Kanglei Pibana Haukiba Ahinda Khutang Landuna Sinaramba Maki Kangla Dairi Aigi Punsigi Mangkiba Langzal Kaya Magi the Yarumgadra Haibagi Singnaba Polakle Kanghudana Paning Lagle Kari Pau Khongbu Saligaba Imangi table the Thamni Langtuk Nabai Helei Pot Mayomadu Hek Hangtuk Payaba Matang Sunati Wahangtani Aigi Punsi Asumna Wakal Kamurum Kana Kana Patharui Imalaipa Ngasi Ayoki Paudam the Pongkiba Pauki Angak Pawahang Imalaipak na Paukumpi Duna Samthari Imalaipak January 2, 1971 Angangi Mapa Masak Hangle Mahakpu Karidandi Pigani Kamdauna Mama Thigani Angang di Kanana Yokpatari Sahar Paume Kangla January 1 Ngasi ayo anganbada kakhulong khun masingi nambul turen mapanda hundok lamba angang adubu yomliba ningtha marakta sahargi saknairaba Kuljit Singhagi visiting card ama yawramle haibasi Imalaipak Paumina mafam maduda satuna amadi wazagang may unarubada khangba ngamle Sri Kuljit Singhagi maming thaba card asidagi khangba ngamle angang asi Sri Singhagi aronba macha soidana oiragani Saknaiba nupa asi nupi wathok kaya senaba nupani Masagi sehi yangkai helabasu nupi ano bangawi haibasi sahar sinba thongna khangne Masa mamau amadi masu leiraba Sri Singha Director Manihargi nupi atonbi Radesna su lona khopsin kre haibagi wafam amasu phongphong saribani Laikai khuding gali khudingi nupi leisu haine Angang asi Radesnagi Masara Singnapam thokpo wahangni Kuljitna Radesnabu amuk kauthokpikhrabra Masanati haiduna senkhrabra Kuljitna sahi matang aduda masa leiba paunamdaba yai Angang mamana Radesnabu oidrabasu Thawoina mapa masak takpo oinaba visiting card adu haplakpani haiduna thajanai Mapa masak khangle haiduna lawrasi Mamadi kanano Aikhoigi Paumina Makhatana Kuljit Singhabu unaduna wafam masigi mari makhong hangjarupa matamda Sri Singhana mahaki visiting card ki mating lauraga mi phataba kangbu amana mabu mingchat thianaba amadi sel lauba yanaba thorangni haibirei mahakna kanadasu aronba lamsa chatkiba leiti haiduna phongdorakhi loinana Radesnabu magi oide miyam bisin thokni haiduna sengdokpirei Adumakpu singnaphamdi oiri Kuljit Babanda Radesnana leiba ukhidre Mahak naduna Dr. Khanada leikhre haibagi paudi phangle Mahak masa yaudana mining kulibra Kuljit Singhana phataba poram pothi yatliba kangbu adubu tikat piraga matik saba serak pibiu haiba magi appeal adu sarkarda haijakre haiduna palei Adumoinamak Kuljit Singhana angangi mapa soidana oigani haibagi singnabadi miyamda leiri Luribadi mamagi khongul karamna ligani Angangi mama kanano Kuljit Singhagi masani haiduna singnariba angang mama kana oigani Angang amagi natraga mi amagi mama mapa masakhange haibadi mamada hangu haine Mamatana asengba mapa masaktakpa ngampham thoi Mapadi masanati haiduna senkhibiya bagi maram lei Mamanadi senpham thokte Maram khradagi masabu lamhangda huntoklamlabasu amot palam satlibi mama aduna masagi mapadi khangpham thoktra Lamphelda takyalda Imphal turenda Nambul turenda Iril turelda Kongba turelda angang huntokpagi thodok kya thokre masi pauni paudugi warina sahityani Nongmanini leiraga kaukragani Adubu Kanglei Paumi ki maphamdadi thodok asi yamna naknaba mari ama leiri Imalaipak amadi paudamgi pau anigi marakta lotliba mama misak khangnabagi likhun amadi leire Atainati Kuljit Singhagi visiting card Ai khangi angangi mama Aigi thamoi kaikhiba gali amagi amotpa wari Singnakhiba thodok kaya Mitnasu ukhrabani nakongnasu takhrabani wari kya irang ithak ningsingli mitta uri irang thangbo wahegi wangang kya tarakle nakongda ngakpigani
ꯑꯀꯥꯝꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯕꯁꯨ꯫ ꯖꯦꯅꯤ, ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ, I love you. ꯖꯦꯅꯤꯅ ꯏꯔꯥꯡ ꯊꯥꯡꯅ ꯅꯣꯛꯂꯒ ꯉꯥꯡꯂꯛꯈꯤ꯫ No, ꯉꯝꯃꯣꯏ ꯀꯩꯁꯨ, ꯅꯪꯗꯤ ꯏꯄꯥꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯂꯣꯟꯅ ꯑꯣꯏꯕ ꯌꯥꯏ꯫ ꯑꯉꯛꯄꯅꯤ, ꯒꯂꯤ ꯂꯩꯀꯣꯟꯒꯤ ꯋꯥꯔꯤ, ꯃꯥꯂꯤ ꯑꯃꯅ ꯁꯦꯝꯖꯕ ꯂꯩꯀꯣꯟꯒꯤ ꯂꯩꯔꯥꯡ, ꯃꯥꯂꯤ ꯃꯁꯥ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛꯂꯒ ꯆꯤꯟꯕꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯊꯥꯞꯂ? ꯍꯌꯦꯡ ꯏꯃꯥꯅ ꯈꯪꯂꯄꯗꯤ? ꯈꯪꯍꯟꯒꯨꯝꯁꯦ, ꯂꯣꯟꯅ ꯇꯜꯂꯤ ꯀꯩꯁꯨ꯫ ꯁꯅꯥꯒꯨꯝꯕꯤ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯣ, ꯁꯦ ꯉꯝꯃꯣꯏ ꯀꯩꯁꯨ, ꯉꯝꯃꯣꯏ꯫ ꯅꯣꯛꯄ ꯂꯦꯞꯈ꯭ꯔꯦ, ꯋꯥꯔꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯖꯦꯅꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯕꯒꯨꯝ ꯇꯧꯈꯤꯕ꯭ꯔꯥ? ꯅꯣꯡꯁꯥ ꯂꯥꯕꯅ ꯁꯖꯤ ꯂꯩꯁꯥꯕꯤ ꯃꯆꯥꯕꯨ ꯁꯔꯥꯛ ꯇꯝꯈ꯭ꯔꯕ? ꯒꯂꯤ ꯅꯝꯕꯔ 27, April 4, 1970. ꯌꯥꯁꯪꯕ ꯃꯇꯨꯡꯗꯅꯤ, ꯄꯨꯟꯁꯤꯒꯤ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯅ ꯖꯦꯅꯤ ꯃꯃꯥ ꯃꯆꯥ ꯎꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯖꯤꯜꯂꯨꯏ꯫ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕꯅꯤ꯫ ꯑꯩꯅ ꯖꯦꯅꯤꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯇꯥꯔꯛꯈꯤ꯫ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯃꯃꯥ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨ꯫ ꯑꯩꯅ ꯖꯦꯅꯤꯕꯨ ꯀꯥꯕꯛ ꯑꯁꯥ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝ, ꯆꯤꯊꯤ ꯑꯃꯒꯤ ꯄꯥꯎꯈꯨꯝꯁꯨ ꯐꯪꯈ꯭ꯔꯕꯅꯤ꯫ ꯅꯧꯅ ꯆꯣꯡꯈꯠꯂꯛꯂꯤꯕ ꯎꯅꯥꯒꯤ ꯌꯦꯅꯤꯡ, ꯅꯥꯔꯣꯟꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯀꯅꯥꯅ ꯂꯩꯌꯣꯟ ꯁꯠꯈ꯭ꯔꯕ? ꯀꯌꯥꯗ ꯂꯨꯈ꯭ꯔꯕ ꯃꯇꯥꯡꯅꯣ? ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ, ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯃꯈꯣꯜꯗꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯊꯣꯡ ꯊꯨꯗꯦꯛꯂꯒ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯜꯂꯥꯎ ꯑꯃ ꯇꯥꯔꯛꯏ꯫ ꯊꯠꯂꯣ! ꯍꯨꯔꯥꯟꯕ ꯊꯠꯂꯣ! ꯁꯨꯞꯅꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯌꯦꯅꯈꯥꯗ ꯄꯧꯗꯥꯗꯨꯅ ꯂꯩꯕ ꯆꯨꯝꯗꯦ ꯈꯟꯗꯨꯅ ꯒꯂꯤꯗꯒꯤ ꯊꯣꯔꯛꯄ ꯇꯥꯈꯤ꯫ ꯑꯩꯅ ꯊꯣꯔꯛꯄꯒ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯒꯂꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯨꯡꯗ ꯄꯨꯂꯤꯁ 3-4 ꯍꯨꯏꯁꯦꯜ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯒꯂꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯄꯟꯊꯔꯒ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯦꯞꯂꯨꯏ꯫ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯁꯥ ꯂꯣꯏꯔ ꯃꯥꯜꯂꯦ꯫ ꯖꯦꯅꯤꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯀꯥ ꯃꯅꯨꯡꯗ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯀꯔꯤ ꯑꯣꯏꯈ꯭ꯔꯕ? ꯃꯆꯥꯅꯨꯄꯤ ꯆꯥꯎꯕꯣꯛꯅ ꯑꯌꯣꯛꯄ ꯃꯄꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯈ꯭ꯔꯕ? ꯉꯛꯏ, ꯍꯦ ꯒꯂꯤ, ꯅꯪꯒꯤ ꯑꯃꯣꯠꯄ ꯋꯥꯔꯤ꯫ ꯖꯦꯅꯤ ꯃꯃꯥꯒꯤ ꯀꯥꯗ ꯅꯣꯡꯃ ꯊꯦꯠꯇꯨꯅ ꯂꯩꯍꯧꯕ ꯐꯣꯇꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯤꯡꯅꯈꯤꯕ MK ꯁꯥꯍꯦꯕ, ꯑꯩꯉꯣꯟꯗ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯎꯠꯈꯤꯕ ꯄꯨꯛꯆꯦꯜ ꯍꯧꯖꯤꯛꯇꯤ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯑꯃꯣꯠꯄ ꯒꯂꯤ ꯀꯌꯥꯒꯤ ꯀꯨꯝꯍꯩ ꯎꯈ꯭ꯔꯕ ꯃꯤꯠ ꯑꯅꯤ꯫ ꯖꯦꯅꯤ ꯃꯄꯥ ꯃꯆꯥꯒꯤ ꯑꯃꯣꯠꯄ ꯀꯨꯝꯍꯩꯗꯤ ꯌꯦꯡꯂꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃ, ꯀꯅꯥꯒꯨꯝꯕ ꯃꯤꯇꯣꯞ ꯑꯃꯒꯤ ꯑꯣꯏꯈꯤꯗꯨꯅ ꯍꯛꯆꯥꯡ ꯁꯥꯒꯣꯟꯅꯈꯤꯕꯒꯤ ꯁꯤꯟ꯫ ꯑꯩꯅ ꯌꯦꯡꯂꯨꯔꯒ ꯅꯨꯡꯉꯥꯏꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯄꯥꯟꯗ ꯇꯥꯈꯤꯕ ꯋꯥꯔꯤ, ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯁꯣꯏꯗ꯭ꯔꯕꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯑꯩꯅ ꯃꯤꯔꯛ ꯇꯥꯂꯛ ꯌꯦꯡꯂꯒ ꯊꯣꯡꯒꯤ ꯁꯣ ꯃꯈꯨꯜꯗ ꯃꯤꯠꯌꯦꯡ ꯊꯝꯂꯨꯏ꯫ ꯇꯨ ꯆꯨꯡꯈꯤ꯫ ꯁꯣꯏꯗ꯭ꯔꯦ, ꯃꯤꯁꯛ ꯆꯨꯝꯂꯦ꯫ ꯅꯧꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯤꯌꯥꯏ ꯆꯜꯂꯕ MK ꯁꯥꯍꯦꯕꯀ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯉꯥꯡꯅꯕ ꯋꯥꯍꯩ ꯑꯇꯩ ꯈꯔ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯄꯥꯎꯃꯤꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯦ꯫ ꯅꯃꯥꯁꯨ ꯃꯇꯝ ꯈꯔ ꯃꯤꯖꯣꯔꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏ? ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯀꯨꯏꯅ ꯆꯠꯁꯅꯨ꯫ ꯑꯩꯕꯨ ꯄꯨꯒꯦ ꯍꯥꯏꯔꯛꯂꯕꯗꯤ? ꯅꯪꯗꯤ ꯑꯩꯒ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯍꯧꯁꯤ꯫ ꯏꯔꯥꯡ ꯏꯊꯛꯀꯤ ꯃꯤꯅꯣꯛ ꯀꯥ ꯃꯅꯨꯡꯗ ꯄꯨꯝꯅꯤꯟꯅ ꯂꯩꯍꯧꯏ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄ ꯇꯥꯈꯤ꯫ ꯖꯦꯅꯤꯒꯤ ꯑꯃꯣꯠꯄ ꯒꯜꯂꯤ, ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯇꯥꯍꯧꯗꯕ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯈꯔ ꯇꯥꯈ꯭ꯔꯕꯁꯨ ꯃꯨꯊꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗꯤ ꯒꯜꯂꯤ ꯑꯗꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯈꯨꯟꯈꯤꯕ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ꯫ ꯊꯣꯡꯖꯤꯟ ꯃꯌꯥꯗꯒꯤ ꯆꯤꯡꯅꯕ ꯋꯥꯈꯜ ꯀꯌꯥ ꯂꯥꯛꯈꯤ꯫ ꯀꯨꯜꯖꯤꯠ ꯁꯤꯡꯍ ꯑꯃꯁꯨꯡ MK ꯁꯥꯍꯦꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁꯛꯂ? MK ꯁꯥꯍꯦꯕꯅ
ꯀꯨꯜꯖꯤꯠꯀꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯕꯗꯅꯥꯝ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯔꯤ꯫ ꯖꯦꯅꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯈꯪꯈꯤꯗꯕ꯭ꯔꯥ? ꯑꯍꯤꯡꯗ ꯀꯅꯥꯅ ꯑꯉꯥꯡ ꯍꯨꯟꯗꯣꯛꯂꯝꯃꯤ? ꯒꯂꯤ ꯅꯝꯕꯔ 27 ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯠꯄ ꯃꯐꯝꯅꯤ꯫ ꯒꯂꯤ ꯑꯁꯤꯒꯤ ꯕꯥꯗꯁꯥꯍ ꯇꯝꯊꯤꯔꯕ ꯁꯥꯅꯤ꯫ ꯆꯤꯡꯂꯦꯝꯅ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯎꯔꯕ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ M.K. ꯁꯥꯍꯦꯕ ꯃꯥꯏꯕꯝ ꯀꯨꯜꯖꯤꯠ ꯁꯤꯡꯍꯒꯤ ꯑꯁꯝꯕ ꯃꯤꯡꯅꯤ꯫ ꯃꯤꯁꯛ ꯑꯃꯠꯇꯅꯤ, ꯇꯣꯉꯥꯟꯕ ꯅꯠꯇꯦ꯫ ꯗꯣꯛꯇꯔ ꯕꯤꯖꯣꯏꯒꯤ ꯃꯀꯨꯕꯣꯛ ꯀꯨꯜꯖꯤꯠ ꯁꯤꯡꯍ ꯃꯊꯪ ꯅꯨꯄꯤ ꯀꯌꯥ꯫ ꯁꯍꯔꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤꯒꯤ ꯋꯥꯊꯣꯛ ꯄꯨꯝꯕ ꯃꯍꯥꯛꯂ? ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯖꯦꯅꯤꯕꯨ ꯀꯨꯜꯖꯤꯠꯅ ꯌꯥꯁꯜ ꯂꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯍꯥꯔ ꯁꯤꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯔꯥꯙꯦꯁꯅꯥꯕꯨ ꯃꯍꯥꯛꯅ ꯈꯣꯞꯆꯤꯟꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯀꯥꯔꯗꯀ ꯑꯣꯖꯥ ꯒꯥꯡꯃꯩꯅ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥ ꯃꯔꯛꯇꯒꯤ ꯐꯪꯈꯤꯕ ꯀꯥꯔꯗꯀ ꯆꯥꯟꯅꯔꯦ꯫ ꯀꯨꯜꯖꯤꯠ ꯁꯤꯡꯍꯒꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯄꯥꯎꯃꯤꯅꯁꯨ ꯁꯥꯈꯤ ꯄꯤꯔꯦ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯖꯦꯅꯤꯒꯤ ꯌꯨꯝꯗ ꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯔꯤ ꯆꯦꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤ? ꯃꯃꯥꯗꯤ ꯖꯦꯅꯤ꯫ ꯏꯃꯥꯡꯗ ꯐꯝꯂꯤꯕ K.P. ꯁꯤꯡꯍꯅ ꯈꯪꯒꯧ ꯀꯧꯔꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ꯫ ꯈꯕꯔꯗ ꯀꯔꯤ ꯑꯉꯛꯄ ꯄꯥꯎ ꯌꯥꯎꯔꯕꯒꯦ? ꯑꯗꯨ ꯀꯨꯏꯅ ꯎꯡꯂꯤꯗꯨꯕꯣ? ꯑꯣ, ꯑꯩꯍꯥꯛ ꯂꯧꯁꯤꯡ ꯂꯥꯛꯂꯦ꯫ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗꯀꯤ ꯐꯖꯔꯕ ꯄꯥꯎ ꯑꯃ ꯌꯥꯎꯕꯁꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯐꯖꯔꯕ ꯄꯥꯎ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯇꯥꯛꯄꯤꯔꯤꯕꯗꯨ꯫ ꯑꯉꯥꯡꯒꯤ ꯃꯃꯥꯁꯤ ꯊꯤꯔꯤꯕꯅꯤ꯫ ꯔꯥꯙꯦꯁꯅꯥꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯤꯡꯏ꯫ ꯉꯁꯤ ꯑꯌꯨꯛ ꯌꯥꯝꯅ ꯉꯛꯄ ꯄꯥꯎ ꯑꯃ ꯐꯪꯂꯦ꯫ ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯄꯥꯎꯅꯣ? ꯀꯨꯜꯖꯤꯠ ꯕꯥꯕꯟꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯔꯨꯝ ꯅꯝꯕꯔ 12ꯇ ꯂꯩꯔꯝꯕ ꯖꯦꯅꯤ ꯃꯃꯥ ꯃꯆꯥ ꯑꯐꯝ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯆꯦ ꯑꯃ ꯊꯦꯠꯂꯤ꯫ ꯁꯤꯐꯇꯦꯗ ꯇꯨ ꯁꯤꯁꯤꯄꯨꯔ꯫ ꯁꯣꯇꯣ ꯁꯥꯍꯦꯕꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯝꯂꯦ꯫ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯄꯥꯎ ꯆꯨꯝꯂꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯦꯂꯩꯒꯤ ꯆꯤꯡꯗ ꯁꯥꯠꯄ ꯏꯉꯦꯜꯂꯩ꯫ ꯑꯩꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏ, ꯖꯦꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯔꯥꯙꯦꯁꯅꯥꯒꯤ ꯅꯠꯇꯦ꯫ ꯀꯔꯝꯅ? K.P. ꯁꯤꯡꯍꯅ ꯑꯩꯕꯨ ꯉꯛꯅ ꯌꯦꯡꯂꯛꯂꯦ꯫ ꯖꯦꯅꯤꯗꯤ ꯀꯨꯜꯖꯤꯠ ꯍꯥꯏꯕꯗꯤ M.K. ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯄꯥꯒ ꯃꯆꯥꯒ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝꯂ? ꯃꯤꯍꯥꯠꯄꯤ ꯃꯃꯥ꯫ K.P. ꯁꯤꯡꯍꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯁꯝꯊꯈꯤ꯫ ꯃꯍꯥꯛꯅ ꯃꯨꯟꯅ ꯇꯥꯈꯤ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯔꯣꯜ ꯊꯨꯞ ꯀꯌꯥꯁꯨ ꯄꯥꯎ ꯇꯝꯈꯤ꯫ ꯀꯤꯝꯅꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯗ ꯌꯥꯝꯅ ꯊꯥꯖꯅ ꯁꯤꯟꯅꯔꯝꯂꯒ ꯃꯇꯝ ꯀꯨꯏꯅ ꯃꯤꯖꯣꯔꯥꯝꯗ ꯆꯠꯂꯨꯏ꯫ ꯖꯦꯅꯤ ꯃꯃꯥ ꯃꯆꯥꯒ ꯑꯔꯣꯏꯕ ꯎꯅꯕ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯃꯥ ꯍꯜꯂꯛꯂꯦ꯫ ꯅꯧꯍꯧꯅ ꯑꯃꯨꯛ ꯎꯔꯛꯂꯦ꯫ ꯒꯂꯤ ꯃꯆꯤꯟꯗ ꯑꯩꯒ ꯊꯦꯡꯅꯩ꯫ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯏ꯫ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯨꯅ ꯐꯝꯃꯤꯟꯅꯔꯨꯏ꯫ ꯖꯦꯅꯤꯒꯤ ꯃꯌꯨꯝ, ꯗꯤꯁꯦꯝꯕꯔ 29, 1970꯫ ꯏꯆꯦꯕꯨ ꯎꯗꯕ ꯀꯨꯏꯔꯦ꯫ ꯅꯍꯥꯟꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯑꯩꯅ ꯂꯧ ꯇꯧꯗꯨꯅ ꯍꯪꯉꯤ꯫ ꯅꯆꯥꯅꯨꯄꯤ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ? ꯏꯆꯥꯕꯨ ꯀꯥꯎꯕ ꯍꯧꯅꯕ꯭ꯔꯣ? ꯀꯥꯎꯗꯦ꯫ ꯏꯆꯦ ꯀꯤꯝꯅꯨꯅ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯛꯏ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯗꯣꯁꯥ ꯑꯃ ꯇꯥꯕꯅꯤꯅꯦ꯫ ꯃꯤꯖꯣꯔꯥꯝꯗ ꯏꯕꯨꯡ ꯑꯃ ꯂꯩꯌꯦ, ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯕꯅꯤ꯫ ꯒꯟꯖꯥ ꯈꯔ ꯄꯨꯔꯨꯏꯌꯦ꯫ ꯂꯝꯈꯥꯡꯗ ꯄꯨꯂꯤꯁꯅ ꯐꯥꯕꯗꯒꯤ ꯖꯦꯜ ꯌꯧꯔꯨꯔꯦ꯫ M.K. ꯁꯥꯍꯦꯕꯅꯁꯨ ꯂꯧꯊꯣꯛꯄꯤꯗꯦ꯫ ꯍꯣꯏꯅꯦ, ꯀꯨꯏꯅ ꯂꯩꯔꯨꯔꯦ꯫ ꯊꯥ 7-9 ꯍꯦꯜꯂꯦꯅꯦ꯫ ꯑꯩꯅ ꯖꯦꯅꯤꯒꯤ ꯀꯥꯗ ꯃꯤꯠꯆꯤꯅ ꯐꯂꯞ ꯌꯦꯡꯂꯨꯔꯒ ꯍꯪꯉꯤ꯫ ꯖꯦꯅꯤꯗꯤ ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤ? ꯃꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯟꯃꯈꯩ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯏ ꯍꯥꯏꯅ꯫ ꯍꯥꯏꯕꯗꯤ ꯀꯩꯁꯥꯝꯊꯣꯡ ꯈ꯭ꯋꯥꯏꯗꯥꯝ ꯂꯩꯔꯛꯇ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯅꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯔꯒ ꯃꯃꯥꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯝꯃꯤ꯫ ꯖꯦꯅꯤꯕꯨ ꯅꯥꯕ꯭ꯔꯣ? ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯑꯩꯅ ꯂꯥꯛꯄꯗꯒꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯋꯥꯏꯗ ꯌꯦꯡꯕ ꯉꯝꯗꯕ ꯑꯅꯥꯕꯅꯤ ꯍꯥꯏꯅꯦ꯫ ꯃꯄꯥꯅ ꯍꯌꯦꯡ ꯍꯪꯆꯤꯠ
ꯗ꯭ꯔꯤꯕꯨꯒꯔꯗ ꯄꯨꯈ꯭ꯔꯒꯅꯤ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯀꯛꯂꯦ ꯀꯔꯤ ꯑꯅꯥꯕꯅꯤ ꯍꯥꯏꯕꯒꯦ ꯄꯨꯛ ꯃꯅꯨꯡꯗ ꯐꯥꯏꯕꯔ ꯃꯇꯨꯝ ꯂꯩꯕꯅꯤ ꯍꯥꯏꯅꯤ ꯑꯣ ꯐꯥꯏꯕꯔ ꯀꯦꯁ ꯅꯨꯄꯤꯒꯤ ꯌꯥꯝ ꯅꯥꯒꯟꯕ ꯂꯩꯅꯥꯅꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯈꯥꯎꯗ ꯀꯦꯟꯁꯔ ꯂꯥꯛꯄ ꯌꯥꯏ ꯊꯨꯅ ꯂꯧꯊꯣꯛꯄꯤꯌꯨ ꯖꯦꯅꯤ ꯑꯣꯖꯥꯒꯤ ꯆꯥ ꯀꯞ ꯑꯃꯠꯇ ꯂꯣꯜꯂꯨꯗꯅ ꯃꯃꯥꯅ ꯖꯦꯅꯤꯗ ꯊꯧꯗꯥꯔꯨꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯃꯦꯂꯦ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯖꯦꯅꯤꯒ ꯎꯅꯗ꯭ꯔꯥ ꯎꯅꯗꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅꯤꯅ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯊꯩ ꯏꯆꯦ ꯑꯩꯗꯤ ꯖꯦꯅꯤꯒꯤ ꯑꯅꯥꯕꯁꯤ ꯐꯥꯏꯕꯔ ꯀꯦꯁ ꯃꯥꯟꯗꯦ ꯀꯔꯤ ꯃꯥꯜꯂꯤ ꯑꯩꯗꯤ ꯗꯣꯛꯇꯔ ꯅꯠꯇꯦ ꯑꯩꯅ ꯐꯥꯒꯤ ꯇꯥꯍꯜꯂꯤ ꯏꯆꯦꯕꯨ ꯃꯍꯧꯁꯥ ꯃꯤꯁꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯔꯁ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡ ꯈꯔꯗꯤ ꯈꯪꯂꯤꯅꯤꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦꯅꯦ ꯅꯪꯅ ꯆꯤꯡꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯖꯦꯅꯤꯅ ꯆꯥ ꯀꯞ 2 ꯄꯨꯔꯒ ꯊꯣꯔꯛꯂꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯂꯦꯞꯄ ꯇꯥꯈꯤ ꯖꯦꯅꯤꯅ ꯅꯣꯟꯊꯔꯒ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯆꯥ ꯀꯞ ꯑꯃ ꯊꯝꯂꯦ ꯃꯃꯥꯗ ꯑꯃ ꯄꯤꯔꯦ ꯑꯩꯅ ꯃꯇꯥꯡ ꯆꯥꯅ ꯃꯥꯒꯤ ꯐꯤꯅꯨꯡꯗ ꯂꯣꯠꯂꯤꯕ ꯃꯕꯨꯛꯀꯤ ꯁꯔꯨꯛ ꯑꯗꯨ ꯎꯔꯨꯔꯦ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯄꯥꯈꯠꯄꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯟꯈꯠꯂꯛꯄ ꯂꯩꯁꯧꯄꯨꯡ ꯃꯄꯨꯡ ꯐꯥꯅ ꯎꯔꯛꯂꯦ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯖꯦꯅꯤ ꯀꯝꯗꯧꯔꯤ ꯖꯦꯅꯤꯅ ꯍꯩꯅꯤꯡꯗꯅ ꯈꯨꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯃꯥꯒꯤ ꯐꯤꯕꯝ ꯑꯣꯜꯂꯕ ꯃꯥꯏꯊꯣꯡꯕꯨ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯃꯃꯥꯏ ꯄꯣꯝꯈꯠꯂꯝꯂꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯅ ꯎꯔꯛꯂꯦ ꯃꯍꯧꯁꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯝꯗ꯭ꯔꯦ ꯐꯅꯦꯛ ꯁꯦꯠꯂꯦ ꯁꯥꯝꯇꯨꯒꯤ ꯖꯣꯝ ꯖꯣꯝ ꯂꯥꯎꯕ ꯐꯤ ꯑꯃ ꯏꯟꯁꯤꯜꯂꯗꯨꯅ ꯃꯁꯥꯒꯤ ꯑꯔꯨꯝꯕ ꯂꯣꯠꯅꯕ ꯍꯣꯠꯅꯕꯒꯨꯝ ꯇꯧꯔꯤ ꯃꯄꯥꯅ ꯃꯃꯥꯗ ꯐꯥꯏꯕꯔꯅꯤ ꯍꯥꯏꯗꯨꯅ ꯃꯤꯅꯝꯕꯤꯔꯤ ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯅ ꯈꯪꯂꯕꯁꯨ ꯂꯧꯊꯣꯛꯍꯧꯕ ꯌꯥꯈꯤꯗꯕꯅ ꯂꯣꯠꯄ ꯃꯥꯜꯂꯤ ꯑꯉꯛꯄꯅꯤ ꯇꯥꯏꯕꯪꯗ ꯊꯣꯛꯂꯤꯕ ꯎꯟꯁꯥꯒꯤ ꯑꯔꯣꯟꯕ ꯑꯃꯗꯤ ꯑꯃꯣꯠꯄ ꯀꯨꯝꯍꯩ ꯀꯨꯜꯖꯤꯠ ꯁꯥꯍꯦꯕꯀꯤ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯀꯌꯥ ꯁꯨꯕꯅꯣꯗꯤ ꯈꯪꯗꯦ ꯀꯤꯝꯅꯨ ꯍꯧꯖꯤꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯦꯝꯕꯣꯛꯁꯨ ꯑꯣꯏꯗꯧꯔꯕ ꯁꯤꯕꯨ ꯃꯤꯅ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯊꯣꯛꯂꯤꯕꯅꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯒꯂꯤ ꯅꯝꯕꯔ 27ꯅ ꯁꯥꯈꯤꯅꯤ ꯖꯦꯅꯤꯅ ꯆꯥ ꯄꯤꯔꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯒ ꯑꯩꯒ ꯆꯥ ꯊꯛꯇꯨꯅ ꯋꯥꯔꯤ ꯑꯇꯩ ꯀꯌꯥꯁꯨ ꯁꯥꯈꯤ ꯃꯔꯨ ꯑꯣꯏꯗꯕ ꯀꯔꯕꯥꯔꯒꯤ ꯋꯥꯅꯤ ꯁꯥꯡꯊꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯖꯦꯅꯤꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯄꯔꯗꯥ ꯍꯥꯏꯗꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯒꯨꯗ ꯕꯥꯏ ꯖꯦꯅꯤ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯣꯔ ꯕꯦꯕꯤ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯔꯛꯈꯤ ꯃꯃꯥꯅ ꯑꯩꯕꯨ ꯉꯛꯅ ꯌꯦꯡꯍꯧꯏ ꯏꯪꯂꯤꯁ ꯈꯪꯕꯤ ꯅꯨꯄꯤꯅꯤ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯣꯔ ꯕꯦꯕꯤ ꯍꯥꯏꯕ ꯀꯩꯕꯨꯅꯣ ꯃꯦꯂꯦ ꯖꯦꯅꯤꯗ ꯍꯪꯉꯣꯏꯁꯦ ꯑꯩ ꯆꯠꯂꯦ ꯃꯇꯨꯡꯗꯤ ꯎꯅꯔꯔꯣꯏ ꯏꯆꯦꯕꯨꯁꯨ ꯒꯨꯗ ꯕꯥꯏ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯑꯩ ꯄꯟꯊꯔꯝꯗ꯭ꯔꯦ ꯃꯄꯥꯟ ꯊꯣꯔꯛꯈꯤ ꯌꯥꯆꯪꯕ ꯃꯇꯨꯡ ꯆꯣꯟꯊꯔꯒ ꯑꯩꯅ ꯒꯂꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯐꯥꯎꯖꯤꯟꯗꯨꯅ ꯆꯪꯂꯨꯏ ꯃꯁꯤ ꯑꯃꯗ ꯁꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯂꯒ ꯐꯛꯂꯥꯡꯗ ꯅꯥꯀꯣꯡ ꯊꯦꯠꯇꯨꯅ ꯄꯥꯎ ꯈꯔꯁꯨ ꯇꯥꯈꯤꯕ ꯂꯩꯔꯤ ꯖꯦꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯅꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯄꯥ ꯀꯅꯥꯅꯣ ꯑꯩꯗꯤ ꯅꯪꯕꯨ ꯆꯝꯅ ꯈꯜꯂꯨꯏ ꯅꯪꯒꯤ ꯑꯅꯥꯕ ꯐꯥꯏꯕꯔ ꯅꯠꯇꯦ ꯑꯩꯅ ꯅꯄꯨꯛ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯅꯍꯥꯛ ꯃꯃꯥ ꯑꯣꯏꯗꯧꯔꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯀꯝꯗꯧꯅ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯅꯨꯄꯥ ꯃꯦꯂꯩꯔꯥ ꯖꯦꯅꯤꯅ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯃꯃꯥꯅ ꯍꯟꯅ ꯍꯟꯅ ꯍꯪꯉꯤ ꯀꯤꯝꯅꯨ ꯑꯁꯤꯡꯕ ꯅꯨꯄꯤꯅꯤ ꯃꯆꯥꯕꯨ ꯐꯨ ꯆꯩꯕ ꯇꯧꯗꯦ ꯊꯦꯝꯗꯨꯅ ꯅꯧꯗꯨꯅ ꯍꯪꯕꯗꯤ ꯇꯣꯛꯈꯤꯗꯦ ꯖꯦꯅꯤꯅ ꯈꯨꯝꯃꯤ ꯑꯣꯖꯥ ꯃꯦꯂꯩ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯤꯁꯛ ꯇꯥꯛꯄ ꯌꯥꯗꯦ ꯖꯦꯅꯤꯅ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯃꯤ ꯏꯁꯣꯔꯅ ꯄꯤꯕꯅꯤ ꯑꯩꯅ ꯌꯣꯛꯀꯅꯤ ꯃꯄꯥꯒꯤ ꯃꯃꯤꯡꯗꯤ ꯇꯥꯛꯂꯔꯣꯏ ꯃꯃꯥꯅ ꯖꯦꯅꯤꯕꯨ ꯍꯟꯅ ꯍꯟꯅ ꯊꯦꯝꯗꯨꯅ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯈꯨꯝꯕ ꯇꯥꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯆꯥꯕꯨ ꯐꯨꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯕ ꯇꯥꯔꯛꯈꯤ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯅꯪꯒꯤ ꯏꯁꯣꯔ ꯅꯪꯒꯤ ꯏꯁꯣꯔ ꯑꯗꯨ ꯑꯩꯒꯤ ꯏꯁꯣꯔꯅꯤ
Jenina yamna ingna tapna makha tathei. Ima, nangki mahut sinduna aina magi nupi oikhre. Lithoknabagi pambai leikhidre. Kri haipa. Kuljitna macha nupi nangbusu magi nupi oisinkhre haipa. Asi hairaga Kimnuna mathanta mai hauduna saubagi wangang kharasu taba phangle. Mahak sane. Phai khangani. Nangki Jenida angang adu lothokpa yararoi. Hek pokpaga hatokani. Langthokani. Kuljit ki mazani haiba sar setndungna khangani. Jenina hangzai. Kamdawna khangani. Hek pokpaga Kuljit ki visiting card ama angang ning thamarakta hapsillaga hingna huntokani. Jenina. Ima, madu tawba yaroi. Aigi isa, aini yoksagani. Kari, tau ngampi. Nangna aigi nupa mulliba karigino. Jenina. Nangti yamna malle haipanine. Phai, khangani. Kuljit. Kimnuna mating thokna sauraga mapukningda lotliba wafam khara khangai haidorakle. Aina nangbu nongmati hatkani. Aihak mihat pi amasuni. Nangbusu hatkani. Isa manghanpagi. Aronba warigi katup ama yaurakle. Kaino ama leigadawre. Maramaduna aihakki nakong singdoktuna paklangda thechinduna leiba taki. Kimnubu mihatpi. Pau thodokki marumda pau wari ama lotuna leire. Jenina ngakna hangze. Kri, ima nangbu mihatpi.